Puwarida ahanbo oina team nimfuga nipana sarug yaduna FIFA World Cup 2026 ngasi dumidang pung 13 da Mexico da hudoklagani. Ahanba match da Mexico amasung South Africa lamba thengnaragani. Ahanbo oina World Cup ase leibak ahum da host tawduna pangthokpana opening ceremony asisu leibak ahum asida tongan pangthokadawri. Ngasi dumidang pung 13 da Mexico da opening ceremony pangthoklaba matungda ngasi amasung hayenggi lonaba ahing nongyai matung minute 30 chatpada Mexico amasung South Africa na opening match da lamba thengnaragani. Co-host Canada gi oina hayeng numidang pung 13 da opening ceremony pangthokani aduka USA dana tha asigi 13 gi ayuk pung 5 da opening ceremony pangthokani haire. Piriba matamsing ase India Standard Time ne ngasi Mexico City gi Stadio Azteca da pangthokadawriba opening ceremony asigi pangoinana curtain raiser gi thoram amasu pangthokani haire. Maduda malemgi maming leiraba artist kayana performance utkadawri. Saknai Rabi international musician Shakira yauna masaknaiba celebrity kayasu thoram aduda saruk yagadawri. Opening ceremony adu tournament opener gi mangoinana minute 40 watingaidagi haugadabani amade thoram adu India da tungan platform singda live oina yengba phanglagani haire. Handaki World Cup asida punna team nimfuga nipana lamba thengnagani. United States, Canada amasung Mexico da punna match chamaga subna mari sanagadawriba tournament asigi opening ceremony India da United Sports amasung DD Sports da live oina thagadawri. Loinana G5 da su stream tawgadawri. Opening ceremony asida Shakira, Burna Boy, Alejandro Ferdinand, Belinda J, Balvin amadi Taylai yauna masaknaiba artist kayana performance utkani haire.